Lakhipuronline puthokjaba April gi tang 13 Laibak pokpa numit ki Khomjinba Pao tabirasi. Ahanbada maroiba Pao. Manipuri Sahitya Parishad Assam gi humpumathoi suba chahi gi mifamlen Karbi Anglong gi Bokajanda maipakna pangthokre. Common Club Lakhipur Kasar gi ani suba chahi gi Jauseng Sports amadi Literary Meet ki thoramda makok matang takrapasingda manamathom yenthokre. Mitei Chambers of Commerce Assam gi mihut kangbu amana Assam gi CM da memorandum pisinkre. Tongan balup kayana amsu gi pautakloi Yumnam Ram Kumar na leikidabada makhatana awaba phongdoknarakli amasung WMC Lamar Gram Group ki April thagi mifam pangthoktuna maroiba wafam kaya khananainakre. Haujik mapungoiba Pao tabirase. Manipuri Sahitya Parishad Assam gi humpumathoi suba chahi gi mifamlen Karbi Anglong District ki Bokajan Sports Complex da April gi tang 9 amadi 8 thangja amadi nongmaijing nini chupna makhal mathel gi thorum kaya galonana maipakna pangthokre. Mifamlen asigi ahanba numit lubasigi President Ngangom Joy Kumar Singna Lukki Piral chingkhatuna thorum hodok pikhi loinana lubasigi Vice President Ngangom Basanta Kumar na Manipuri Sahitya Parishad Assambu chakhatnaba amadi yokhatnaba honabiramba laikhitraba layoi khrabasingi mafamda haikat lekat tamkhi lubasigi Vice President N Bidababu Singhana mithung singi leifam hangdokhi loinana lubasigi Vice President Thokchom Anilna lairik ki mela hangdok pikhi mathangda Vice President K Sopon Singhana mifam apoiduna delegate session pangthokhi Ngangom Joy Kumar Singh President Manipuri Sahitya Parishad Assamna mifam apoiduna General Assembly mifam pangthoktuna warep khara lawki ahanba warepta Manipur lengakna sakhanglaba mitei mayekpu Assam dasu mai masing tambada chanhanbiu haina Assam lengaki mafamda makhatana taksinba ani suba warepta Manipuri medium gi elementary thaki afaba mahiroi singbu scholarship piba ahum suba warepta Upper Assam da Manipuri mahiroi sing laiba school singda Manipuri elective lobagi kudong chaba pibinaba Assam lenga ki mafamda makhatana taksinba mari suba warepta Manipuri Sahitya Parishad Assam ki Constitution amend tawkibabu General Assembly na pugning pukchel amata oina approve tawba haina warepnakhi aduga manga suba warepta Manipuri aiba singna lairik laisu phongbada selgi mateng pangba haiba warep lawki makha taba thoram oina chongtham subadani devi ex Vice President leikolna watembiduna seireng sedinabagi thoram pangthokhi thoram asida aiba kuntrama thoina masana iba seireng pathokhi thoram gi loisilakpada nat ki oiba makhal mathel gi thoram kaya pangthokduna ahanba numit ki thoram loisinki April gi tang 8 nongmaijing numit humpumathoi suba chahi gi mifamlen gi nini chanba numit ki ayuk pung 10 tabada Dr. Kunjalal Jendre mamna watembiduna Assam da Manipuri singi puari Kundarol da meeting ama haiba naina thoromama yamna marik chumna pangthokhi seminar asida Deb Singh Subram Yumnam Indrababu Singh amadi Thokchom Ngauba Wangangloi ahumna tongan ba hiram kayada wafong thambikhi amadi thoromaduda tinkiba akhang ahi singna wahang pahong taunaduna naina thoromasida saruk yakhi mathangda lupasigi President Ngangom Joy Kumar na mifam apoiduna aphongba mifam pangthokhi Mithunglen oina Assam lenga ki Honorable Deputy Speaker Dr. Numal Momin loinana ikai khumnajariba mithung oina Professor Nahakpam Aruna Devi Dean School of Humanities Manipur University Imphal Professor KH Narendra Singh Head Department of Anthropology Assam University Difu Campus Dr. Konsam Doyamoy Chief Scientist Zonal Research Station Difu Assam Sri Barim Ingti President Karbi Sahitya Sabha Sri Diganta Bora Secretary Assam Sahitya Sabha Karbi Anglong District Committee Maibam Sanjit President Dimapur Meitei Council Sarat Thangjam Secretary World Meitei Council Sarat Chandra Thingujam President World Meitei Council Dimapur Imnina Chingbana ikai khumnajariba mithung sing oikhi mifam apu amadi mithung singna maira chukotuna thorom hodok pikhi Kaisam Manju Devi amadi mahaki mapang singna sayo isai saktuna thorom pareng makha chathakhi TH Chandra Kumar Singha Chairman Reception Committee na taramna opagi warol pibikhi KS Dhiren Singha General Secretary Manipuri Sahitya Parishad Assamna chahi gi paudam pathoktuna miyam da tahankhi Dr. M Ninghaiba Secretary Manipuri Sahitya Parishad Assamna warep pathokhi mifam apo amadi mithung singna Manipuri Sahitya Parishad ki ningsing chephong amadi lairik na chingba phongkhi hairiba aphongba mifam asida Assam gi saknairaba miyoi kunmathoida tongan ba mana piduna ikai khumna jabautki loinana saknairaba miyoi ahumdasu Certificate of Appreciation piduna ikai khumnakhi
Manipuri Sahitya Parisad Assamgi Humpumathoi Suba Chahigi Mifamda Mana Phangrabasingdi Sri Khirmon Misra Bibirgram Sonaida Elementary Thaki Athoiren Oza Laurembam Lilachan Singha Thangjam Lekai Sonaida Athoiren Oza Secondary Sri Ningombam Manihar Rongpur Siljarda Athoiren Oza Non Manipuri Medium Moirengzam Deb Singh Hailakandida Sahitya Ratna Konsam Binod Bihari Singha Hailakandi Laisram Tarunikanta Singha Gawati Binoy Chan Singha Gawati Amadi Khaidem Japan Ramnagar Tukoda Sahitya Bhushan Manapike P Kamini Singha Hojai Amadi P Noni Babu Singha Hailakandida Sahitya Sebak Manapike Monohor Mayum Surja Kumar Sharma Udarbon Dr. Laisram Sukumar Singha Gawati Amadi Kangabam Santi Kumar Singha Lakhipurda Samaj Sebak Manapike Ketrimayum Khamba Singha Kalinagar Amadi Mutum Singlen Singha Jorakhulda Natbhushan ki Manapike Thiknam Ganga Singha Jorakhulda Baidabhushan Raskishore Misra Chanpur Sonaida Natyabhushan Nongthomba Manibabu Singha Chanpur Sonaida Kathabhushan Laukham Nandakumar Lakhipurda Leima Literary Gold Medal Award Kusinaki Changkramayum Bidit Kumarda Ingudam Atolmu Amubi Devi Memorial Case Award Angangi Sahitya ki Manapike Thokjom Anjana Devi Lakhipurda Moirengzam Ongbi Hemabati Literary Gold Medal Manapike Aduga M Bhagat Singha Thaunaujam Sam Kumar Amadi Thingnam Chandra Kumarda Certificate of Appreciation Piduna Ikai Khomnaki Loiselakpada YB Mall Singha Convener Reception Committee na Thakat Wahi Piduna Apongba Mifam Loisinki Numidang Wairamda Nat ki Oiba Thorom Kaya ga Loinana Humpumathoi Suba Chahigi Mifamlen Mapung Phana Loisinki Haina Professor KH Dhiren Singha General Secretary Manipuri Sahitya Parisad Assam na Khangalakli Kuman Club Lakhipur Kasarna Sinduna Haukiba Mars ki tang kunma pandagi Numid Humni Chubna Lakhipur Kumanda Pangthokiba Anisuba Chahigi Jausang Sports Amadi Literary Meet ki Thoramda Makok Mathang Takraba Singda Mana Matum Yenthokpagi Thoramama April ki tang mapan Nongmaijing Numita Ibudau Thongnang Lampak Lakhipur Kumanda Pangthokre Club ki President Ingudam Tarun Kumar na Mipamba Poidana Pangthokpa Mana Matum Yenthokpagi Thoramda Manipuri Development Council Assam ki Chairperson Mutum Rinana Athoiba Mitung Oiki Advisor Singh Arambam Gaur Gopal Ingudam Binod Aduga Lakhipur PSC ki Medical Officer Dr. Yangkhom Kishore Ward number 10 ki Ward Commissioner Arambam Jayasri Lakhipur Municipal Board ki Vice Chairman L. Robindra Singh Lakhipur OBC Development Board ki Chairman Abiram Sharma na chingba Miyoi Singh Daistapam ki Thauramda Handakta Binakandida United Clubs Organization na sinduna pangthokiba ahanba Lakhipur Subdivisional Sports Meet Saruk Yaduna Mana Phanglakraba Sanaroi Singh dasu taramna okhi Thauramgi aroibada club ki Thoburen Ingudam Dijendrana Thagat wahi phangdokhi Nungairaba Paujel Unsaga Mari Lenaba Anaba Makal Kamarom Layang Bahuzare Unsagi Lamda Maming Leraba Dermatologist Dr. Jumnam Lokendra Singh MD AIMS New Delhi na Unsagi Anaba Makal Kaya Layang Bahure Kasar Lakhipur Kuman Maning Lekaida Jayolda Anirak Leibak Pokpa Masing Yumsakai Sanamit Kudingi Leibak Pokpa Numita Nungtilgi Pung Anidagi Nungtilgi Pung Taret Pauba Aduga Yumsakai Sanamitana Ayuki Pung Tarukdagi Ayuki Pung Tara Pauba Layang Chathari Registration namasung Akupa Marol Gidamak Mobile number 9435-548402 natraga 7637-913072 number asida pau phobi na bahairi Matam kaya gi mamangdagi Manipuri singna tanduna lakliba Manipuri lonbu Assam gi official language oelu haiba amadi Manipuri Autonomous Council gi matangda loop kaya na tanduna lakpada bising asi Assam lengakna mideng changbinaba amadi hauzik leiriba firep gi matangda khanghan binaba Meetais Chambers of Commerce Assam gi mihut kangbo amana April gi tang tarada Assam gi CM gi maphamda memorandum ama Kasar DC gi khutangda pisinkre loinana Memorandum asida Manipuri Development Council Assamda senpham chauna pibiraknaba haijakre Memorandum adu pisinba matamda Meetais Chambers of Commerce Assam gi President Khetrimem Umananda Working President Bishwajit Sharma amasung General Secretary Okram Lakhikanta Sarukjaki
अखोई मिटी चेंबर ऑफ कॉमर्स असम वर्किंग प्रेसिडेंट काउंसिल जनरल सेक्रेटरी अखोई हुमना डीसी ऑफिस दा चलगा नसी डीसी कसार डीसी दा चे अमा कोई मेमोरेंडम अमा जमा तौकी असिगी मतुंग इना status on the Metis or Manipuris demanding on the Manipuri language as one of the associate official language of Assam and Manipuri Autonomous Council of Assam and maximum funds released to the Manipuri Development Council of Assam under WPTC. Chahi kya thagi akhoi Metis lonama Manipuri language associate official language of Assam ki oinabi tamak look karena demand yang percaya tahu look mingguan pada Maifa Manipuri Youth Front of Assam yang percaya demand tahu ki atau kalau lainnya na Manipuri Autonomous Council asi Uma United Manipuri Association Assam aina adugi matunda amia all Assam Manipuri Youth Association Manasu yang kena uji Manipuri Autonomous Council Assam da uinabi tamak chathari asi demand se continue chattabai marak siga haujiku Chief Minister of Assam na status amu fazana piti aduna ekoi Metis Chamber of Commerce ki taraf tagi DC ki through da Government of Assam Chief Minister of Assam da status akoi uji Metis se karam status ta lai karanga maungda lai si demand si chakot bangba yadabra Government of Assam ki akoi on written da or on verbally akoi pami adugi demand akoi su tawsari aduga loina na Manipuri Development Council of Assam Chairman Mrs. Rina Singh adugi demand amada all Assam ki loina chakhaina taba district punamakta Metis myam lai ado Metis punamak lai sin sigi tamak Manipuri myam ni tamak 15 crores tona par 15 crores tona per year sanction tona wi tamak Government of Assam Dr. Hemant Biswa Sharma da Chief Minister da akoina ai Amsugi pautakloi oina matam sangna thaupubiramb Yumnam Rang Kumar na leikidabada loop ahumna punna awapa phongdokpagi mipam ama April gitang 8 Lakhipur Kuno Mandop Achobda pangthokre Manipuri Chanura Khorjailup Lakhipur Kala Academy amadi Kuno Maira Paibigi Mihut Kangbuna Saruk Yaduna pangthokpe mipam aduda mipam mapu Manipuri Chanura Khorjailup ki President Sobam Ongbi Jayanti Lakhipur ki ZPC Kabrabam Ongbi Anita Nirpendra Sharma Binarani Devi amadi Haibi Thabam Dhirarani na Thoromaduda Yumnam Ram Kumar na hinglingai da pangthokpiramba thabak thorom kyabu palladuna saruk jakiba miyusingna Yumnam Ram Kumar na hinglingai da mahakna pangthokpiramba thabak thorom kyabu palladuna mahaki thauna lingzelbu pamui haina sonaki jati asigi oina arangba thawan michak ama ken kiba kumbani hairaduna Laikidrabagi imung manungi awabadasu saruk jazari haina Manipuri Chanura Khorjailup ki General Secretary Moirang Them Sabita ki cherol da phongdorakli Mifamda minute ani tumina leptuna mahaki thawaina Lairamlenda ingna chikna lairasanu haina thaunijaki Lamar Gram Kuno Mahadev Mandopta WMC Lamar Gram Group ki haukiba nongmaijingda pangthokiba mifam amada WMC Assam Unit ki advisor Moirang Them Nilamadopna mifam mapu oiduna maru oiba wafam kaya khananena kre mifamda masagi chahi marfu manga surabi Nongthombam Hemabatina Manipur gi Suknuda WMC gi plenary session jawba chatlubagi thaunabu ikai khumnaraduna lengyan phi ama khudol tamki Mifamna Lebak asigi Chief Election Commissioner gi makhada Assamda delimitation pangthokodoriba sida aikhoigi oiba phirep ama samgat pangamnabagi matangda wafam kaya khananenaki maru aina Kasar gi Assembly constituency kharada mitei khungang singbu machoi tahaliba kaya punsin hananaba mari leinaba authority da haijabagi warep amasu lauki khungang kaya da delimitation ga mari leinaba awareness program chathahanaba warep su lauki Mifamaduda WMC gi maikeidagi CH Loidam Singha Taurem Bisosor TH Kumar Singh Ketrimaim Roni Kumar Omorendra Y Syam Kumar Ketrimaim Koilani Oinam Pasot Lei Thokchom Raju amadi Oinam Sangita na chingba miyoi kaya na saruk yaki Aroibada maroiba pau amukhanna
Manipuri Sahitya Parisad Assam gi humpumathoi suba chahi gi mifamlen Karbi Anglong gi Bokajanda maipakna pangthokre. Common Club Lakhipur Kasar gi ani suba chahi gi Jauseng Sports amadi Literary Meet ki thoramda makok matang takrapasingda manamathom yenthokre. Mitei Chambers of Commerce Assam gi mihut kangbu amana Assam gi CM da memorandum pisinkre. Tongan balup kayana amsu gi pautakloi yumnam ram kumarna leikidabada makhatana awaba phongdok narakli amasung WMC Lamargram Group ki April thagi mipam pangthoktuna maroiba wafam kaya khana nainakre. Lakhipur Online YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare.